Ấy sai bầu Không nhiều. phải cái gì. Trời con. Aku đấy. Krum jari ngasi se na na koi gi tang trong doi da luk trong doi sina koi Manipur gi wei ba phibam music yam koi na tha tra ni pan he na phajala ba koi gi lan gi on tong ri ba mong gi jibam da gi koi gi angang ma sa yaw na ningol nupi sing yaw ga angang ma sa ga punna mi taruk phajan gi base hingna phangna ba rescue to bi hai ba koi gi nan gi koi gi press meet to jagi ba miyam da koi gi sakar da to ning ba sing law thoki ba amadi ultimatum thakra matung da ngasi oi ba phibam sida koi gi luk tarawm doi hai badi ipsa pandam akom luk ipak kese kanglamai kil CLK loya luk sewa mikal adagi aksil amadi sedona koi ngasi sorry ERDO na koi gi ngasi gi mifam se amukan na kokjabani ngasi oi ba phibam sida hamda koi na hiring isi mayam gi punna luk mayam punjal laga punmin na duna chapmin na riba kokomina torokpa thabak khuding makta kokomina lorokpa warep khuding makta akoi luk traum doisina mapung phana mapung oina akoi sagot kani haibase ahamda miyam famda thamjari aduga ngasi oi reiba phibam sidi ngasai gi akoi gi tonganba mawongda politically stable oidaba akoina politically mapangan kandabadagi thokpani haina laurakanda ngasi akoina mayamda thamjani je tha 19 hena chathara थौदोक्सिदा अखोइगी लेंगाक्सी पानमदा यावरिबा अमसुंग ओपोजिशन पार्टी दा अखोइगी फंबिरिबा MLA अदगी MP सिंह मणिपुर दगी थागतखिबा मियामना खल्लगा थागतखिबा MLA MP सिंह से पॉलिटिकली मपांगन से याम थिने सोले हाइतारे अदुना मसाइगे कोइना हानदगी जोन हाइजबा मणिपुर दा लैरिबा पोजीशन जी नेगोशिएट तौबदा नेशनल पॉलिटिकल पार्टी की मनुंगदा फम्मगा लैबा मतमदा नेशनल पॉलिटिकल पार्टी का नेगोशिएशन तौबसी अखोइ मपांगन थोकते अदुना हुजिक लैरिबा मियाम गी लैरिबा योगसी येंगाकांदा प्रजा मियामना मतम पीरिङैसिदा ngasi maksungai nuaitaba thokdok khara thokpa akhoi miyam khoichaunobdagi thokpa ure hairiba matamsi praja miyamna piringaisida leiriba kuki ge MLA 10 se thadoga akhoi manipur da hojik leiriba MLA yankai sidi miyamga manaraga chatminaba yanaba resign tobiro hairiba potsida honorable chief minister su yauna resign tobuse tangai phadabra haibase akhoi luk tarawum doigi wakhaloni masi akhoi makoida resign tobiro haibase akhoi keno tawri akhoi kai haitare akhoi gi site gi resign tawro matam hengidore miyam gi akan bai hau lakringaida resign tawbiro haibse akhoi gi site gi mamoi mayam da akhoi gi wafam ni se wafam oina thamjari ani subda akhoi na haining ise ngasi se akhoi miyam khoisaunaraba miyam sina tawraiba mawong se atai gi nate akhoi gi maraksida politically divided oiba akhoi gi maraksida ngasai gi tongan ma national political party gi kai haitare membership oibiriba member oibiriba mi singsina ngasai gi mapangan solaba politically akoina vote thagat khiba mi singse masigi mi singsina mathau tarokta matamda makoina phaijal laga leiraga ngasai gi phaijal laga leibana maram oidana akoi gi manipur dagi thagat khiba MLA sing amadi MP singsina mathau pangthopa ngamdra bauda akoi prajana haibada taraktra bauda adum phaijal leibadagi thokpa problem ni aduna national political party gi member oibiriba mipung khuding mangna matam akangna bama yenga punna resign tobiro haibasi masu akoi thamjari akoi hana su ultimatum pijagrabni numitare ni himanungda national political party me amdagi resignation campaign ama chathagani ena akoi ultimatum pijagrabni adugi manungduda mi singdu hingna phangna rescue tobiu haibadu politically son madagi national nekanoda akoi gi national government sida haibada makoina tabidaba matam chana thabak lokhataba drama tawrga leibadagi ngasi thoiba problem si makha tana thoktanaba national political party are bagai any political party dagi party president sing party gi general secretary sing party gi member sing punama resign to biro aduga akoi gi oiba manipur gi apunba miyam gi oiba phirep ama lawmin bagi tanja do miyam punna lawmin asi haibse masi thamjage aduga akoina thamjani ba mana kai no haikanda MLA singsina magi phamdagi political party singdagi resign tawraga mai mana pai bu phamdu yauna topiro akoi usi to ganda manipur apunbagi phirep lawmin ba yanaba constituency khudingi kendra khudingi miyam gi oiba pham pai basing dugi MLA singduna miyam gi oiba CSO singapunna club singapunna mifam kobiraga miyam gi apamadu understand tobirakanda maduda rajniti da khongabiu madu dinna tadana national political party miyam gi agenda da chalaga phirana ngangba phirana muba phirana sangbaina tawraga chalingai da khoi se pura lekha ta dana Delhi ne tawbudo khoi na sum yaka yenga leibda khoi gi angang macha pikliba yam noi tawa chahi
ani makai tang ngai riba adu tha nipan tang ngai riba anga amasu yauna akoi sumaina tamthiba mongda hatoga akoi na kaim tau ngam dawse akoi gi khunai sigi achoba laibak thiba history da yam sang na iduna le huraga daba asumba tanja amani aina adumaina thamjage masi mayam gi mathakta akoi na thamjani se ngasi yaurei ba ihogi mawong sida miyamna tawrukpa any thabakta apunba akoi gi luptraum doisina miyamna haiba miyamna apam baduda akoi miyamna pamadu chatminagani haibasi maga thamjage aduga akoi gi miyamda akoina amuk thamjani sina ngasi maksu mamangda thokhiba 2001 June 18 gi mawongda tholokpa mami khara akoi ubu pange akoina masigi mami si gi wata natna akoi miyam si adudage ne sathiba kariguma makoina resign to waibada yadraba natraga political firep ama manipur gi oiba lomina si aiba sida yadaba targadi madudage ne sathiba firep lomina ba siba natraga changma haiba lanbamdu da koi changmin na ba adugi thorang du akoi gi maikai dagi luptram doi gi oina akoi ready da leijare miyam gi apa madu da changmin na gani aiba se masi akoi luptram doi gi maikai dagi thamjari joge akoi usik lai ba protest si maka chathabo oina tongan ba ko mina law thopi reiba pot mayam se masi miyam na hupna support to view akoi na su support to jagani akoi unit sing akoi hi leiba tongan ba quarter sing district quarter sing loina ma akoi support to jagani aduga miyam da appeal to jani ma mana hosik leiba hosik pudi curfew thamjan gre tabu akoi gi hosik leiba phibam sida nuai taba adagi pen daba utpa oina akoi miyamna akoi gari khuding makta amuba phiran thelaga gari thau matam da amu phiran thepiu aduga yum khuding makta amuba phiran ching hapiu haibse masi akoi gi politically akoi bu stable oina ba akoi chai yangai na bharat ka pula bani adubu akoi gi manipur gi agenda ama ba national political parties sing ka pullaga thengna bada masi ba da mai pakri haibse masi akoi kaw do phai haibse ukan na haijagi